Akisbani Imphal, Nolini Devi na pau pazari, ahan bada maruiba pau. Mukhyamantri N. Birena Sabhapati Oiduna Pangthokiba mifamna, Koirenga Airfield dagi security forcing hongdokhinabagi thabak hanna yengsinkre. Manipurda COVID-19 na naba miyoi mari, nauna sikhibaga loinana laina asina sikhiba apunba masing marputara tare sure, amashung. Malim ki oina yengbada Bharat na COVID-19 na nabadagi pagalakpagi sang khwaidagi wangduna sada marputaruk dasmik tare nipan yaure. Lebak asina maleng vilaiset oiriba COVID-19 gi mayokta punna amata oina lantingnari adomsu aikhoiga loinana masidagi ngakthoknaba araiba thawong ahum ka ngakna chatminasi face mask upiyu amaga phut taruk lapnana leibiyu maimit amadi khutsa toina hamdoktuna tarutanana thambiyu Laina asidagi ngakthoknabagi matangda Bharat ki awang nupok lamdamda ana layengi lamda achauba thokdang lauriba Sija Hospitals and Research Institute ki Chairman cum Managing Director Dr. Khundongbam Palina asumna miyamda appeal tawrakli Manipurda November thagi thai chalakpada COVID positive oiba lising kun manga yaurani haina panari coronavirus asi chinamsong natondagi thoklaklaga chinamsong natonda changi mask phajana uplagadi virus asi Kathoknabagi khwaidai chaurba pambaini New Zealand, Singapore, Australia da mask phajana uplaga virus asigi curve flatten tawu ngamkhre mask upiu mi amaga phutaru lapnaba toina kul handokpiba asisu maru oi isa hana kanbiu atopati soidana kallagani Haujik mapungoiba pau Mukhyamantri N. Birena Sabhapati Oiduna Pangthokiba review meeting da Koirengai ki ariba airfield da leidiba security forcing adopa mafamda hongdohankinabagi matangda hanna yengsinkre Mafam asida leidiba security forcing asi leimakhonggi 58 chuba mountain division manakda leiba kaingam kulda hongdohankinabagi thabak komangyang sina paikhatnaba high level committee ama semki Ningsing bayai, Kendra ki ngaksel mantraloy ki makhada leiriba, Koirengai airfield leiriba security forcing hongdok hankinaba, Mukhyamantri na haukiba matam kharagi mamangdagi hotnaduna lakpani. Mafam asi Manipur ki itihas ka sagonaba mafam ama oibatan natana, mi yamna kungna taba mafamda leiba maramna security forcing asi hongdok hankinaba Mukhyamantri na thabak paikhalakpani. Lebak asiki miyampu COVID-19 dagi ngakthoknaba Pradhan Mantri Narendra Modi na haudokiba jan andolan campaign Manipurda su maipakna sangsilli. Campaign asiki manungda miyamda COVID-19 dagi ngakthoknaba tangai phadaba sexual thorangsing ningthina khanganaba thorang kaya paikhatli. Raija Police na su jila asiki tongan mafam singda leiba Police IRB amasung MR na singbagi leifam singda palan thoram asi paksana pangthokduna laichat asi thengnaminanaba khongthang kaya lokhatli. Amaromda Senapati Jila dasu District Administration amasung Police ki maikai dagi COVID-19 dagi ngakthoknaba tangai phadaba jatna kanglon sing miyamda ngakna chelhanaba akhanaba thorang kaya paikhatle masigi matangda Senapati Jila gi Deputy Commissioner Thokjong Kiran Kumar na Akasbani Imphal gi ipau kangbuda asumna hai COVID-19 thengnanaba lalong ama oina Honorable Prime Minister of India na October gi tang 9 da Janandalan Prajagi ihau ama haudokre tangai phadana COVID-19 thengnanaba honabada pangthoktraba yadraba thabaksing adudi yumdagi hek thokpaga mask sungsoi soidana upiba khutsa toina hamba mi amaga atopa mi amaga gi marakta phuttarukki arapa thambiba hairiba thabaksing asi sarkar amadi district administration na miyamga khutsamnaduna COVID-19 appropriate behavior natraga anauba punsi mahing ama mai pakna chathaminaduna laina asidagi ngakthokminasi Churachandpur Jila dasu Haksel Vibhag ki official sing amadi district administration yauna Raija Police na miyamda tangai phadaba chana kanglon sing ngakna chelhanaba akanba thabak lokhatli hiromasigi matangda jila asigi chief medical officer Dr. BB Paul na asumna khai
Churachandpur district se hojik phawda total positive hoina phangba si 1127 lere COVID-19 ngakthok naba social distancing aduga mask kumba no spitting in the public not going out in the public kanna insinare police nasu thabak kanna sure ado medical department nasu kabum thabak si kanna budi sure Manipur ngarang COVID-19 nanaba miyoy mari nauna sikibaga loinana laina hasina sikiba apunba masing marpu taratare sure Rajya ki COVID-19 command control room na thokpa cherol amada hai sikiba miyoy sing adu kangpokpi amasung Imphal West jila dagi miyoy amamam amadi Thawal jila dagi miyoy anini Miyoy sani kuntra tare ngarang nauna COVID-19 positive oikibaga loinana apunba positive case masing lising tara hundoi satret marpu tara hundoi sure Miyoy sama kunithoi laina asina narambadagi fagalakduna apunba fagalakba masing lising tara chanipan kunmapan yaure Naba fagalakbagi sangsa da humputara nipan dasmik manga amani haujik active case lisingani chanipan humputare lady masigi manungda general population ki miyoy lisingani changa tara tarukni tabi ba pawasi akasbani Imphal dagini Lebak asida haukiba zayol mangadagi COVID-19 positive oibagi sang nongmanongmagi hantarakpa leptri tha amaronggi mamangda numit khudingi miyoy lising marputaragi matakta positive oirambadagi haukiba pung kunmarida miyoy lising angkai mangaromda hantarakle masina active case ki masing so hanta hale haujik active case lak nipan lising kunta nipan lom lady haukiba pung kunmarida laina asina nabadagi miyoy lising humputara nipan lom naba pagalakhi Lebak asigi oina positive oiba apunba masingi sada 13.6 khaktamak haujik hospital singda layangli haujik lebak asigi oina naba pagalapagi sang sada 13.9 yaure Imphal dangasi phongba pause singi maruiba pausingi damak Ngangom Kiran leide Kiran Thagachari Nolini Imphal ngasi phongba pause singda maruina phongnariba pau khara panba tarabadi koirengai airfield Rajya Sarkar na loksinana ba thabak paikhatpa Laimakong singmang gi wathok yasinaba purakre haba pau amasung COVID-19 ngamari lainaba pau singa sin haba tai Sangai Express Manipuri da doctor yawna positive oiba mioi mari laikhidre haina ahanba headline tawri pongna phamda Central Security Force lairiba koiringai gi airfield state ta sinhanaba chief minister chair logduna khanakre haba pau photo konan headline tawduna phongli COVID-19 positive oibadagi chingnaduna amuk test tawbuda negative oiram le haba yamna ngakpa pau masu pau sida headline tawduna phongli Naharol ki thawdangda army na control toriba koirengai airfield lam state ta transport tongnaba review meeting pangthokre haina photo konana ahan headline tori Laima khong singmang gi wathok sekmai gi MLA Dingo amasung Saitu gi ex minister ngamthang haukip yauna wari sanaduna yasinna kre haba paw amasu pawsi asida headline tawduna phone sanale bakta laima khong singmang khulga kuki singa yanaba purakre general strike handok pinaba chief minister na appeal tawkre haina headline tawduna phone By election ki notification thokre November 3 ki ayuk pung 3 tagi nungthil pung mga phaw bot thadanagan hew paw masu pawsi asigi ahan bulamai da phong Isel Express ta Congress ke su kendra manga ki mirap athubuda lautolagani NPP ki wangoi kendra da mirap thadok naba thorang tawri haina ahan headline tawri Private school kharna selda mitaba ki thabak khudak tilep kodabani haiba MSU ki wafam pawsi asigi ani suba headline tawduna phongli Huyalan pawda Manipur da ahan boina pung kunmari ki manungda positive oiba mi Mari laikhidre marputra taret sukre haina headline tawduna phone Irai bakta lockdown manungi phi longna bhonari basi lepkadabani lainga ka yanadriba phawba parents na phi pibi gano haiba MSU gi wafam na han headline tawduna phone Morning bell da COVID-19 ga mari lainana siba mi gi masing marputra taret sure private laboratory singna hanjin test tawduna ba haksel bibhag na kan wafam phongdokre haiba pawna ahan headline tawduna phone Imphal Free Press ta National Education Policy lisingani kunna Rajya Sik thabak phangdaba samasa konba honabada chawna mateng pangani haba Council of Higher Secondary Education Manipur gi chairman gi wafam headline tawduna phongni Sangai Express English ta ukhuldagi kamjong phawgi passenger service amuk hanna haure hana han bhela mai da phongni People's Chronicle da coronavirus na sikiba mari gi manang da doctor am yauri anobu case ani kunthra tare thengna ki haina ahan headline tawri Nolini Thagachari Kiran Loisilakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khutcha sengna hamba amadi mai mit taru tanana thamba haiba achamba thong ohum asi ngakna chatpinaba amuk hana ningsingjari aroibada maroiba paw amuk hana
मुख्यमंत्री एन बीरेन सभापति ओइदुना पांगथोखिबा मिफमना कोइरेंगै एयरफील्ड की सिक्यूरिटी फोर्सिंग होंदोखिनबगी थबक हन्ना यंगसिनख्रे मणिपुर कोविड-19 नाबा मियोय मरी नौना सिकिबगा लोइनना लैना आसना सिकिबा अपुनबा मसे 38 सुरे अमचुंग मालेम की ओइना येंगबदा भारतना कोविड-19 नाबदगी फगलपगी सांग ख्वाइदगी वांगदुना 37.8 यौरे पाउलोजरे